Kuki singna SDO video office mai thara me chinaw mem yamna angakpa pawni lu kharba che sang mayam do kuki singna thadok namba mai tha naba honara mi ba kuki singna mai thagala me gibse amuk kuki singi kari plan no kuki singna ngasi su makhal gi plan tawraga makhal gi lani ngasi su chathari base Susanpur gi torbung da leiriba SDO video office da leiriba lu kharba che sang mayam da mai thado aga kuki singi kana base kari oidori bano kari maram yinu kuki singna Susanpur gi torbung da leiriba video SDO office gi che sang mai thana ba honeri base chinaw mayam amuk kari plan tawre iba jano pause mayam tamina siko kuki singna ngasi su president rule legera leiroira makoina khalliba makoina tawriba target se phangdri phau achum aran thide chumba lanba amata yengde makai makoina ain kai ba thabak kaya ma chathaba lepte hauji torbungi Susanpur gi torbung da leiba SDO video office mai thage na target tawriba SDO video office da leiba che sang kaya ama do mai thado ga amuk central government da amuk kari pre plan makoi kapsan na lauksan na ga kari amu uttagi tawriba janoi chinaw mem adho pause tamina si mafam duda matam sana mai muthatpadagi mafam duda lehoba aruba se sangdi mai chaudre haibagi mafam dugi pawgi matung inadi che sangdo kanbang amhore hainadi hairi ko adubu akupa marondi makhatana amuk tamina gi singai minagi seba adubu tanja sida haijagadabi kuki singna plan to baseng asi su lepte kari amuk pre plan to ibano kuki singna torbung da leiriba SDO video office lei bache sang aruba kaya do mai thage no hotnari base president rule niya ba huji president rule manungda kuki singna ain kai ba thabak asuki mati chathari base central government amadi huji manipur da PR lei ribane manipur governor na asigi mathakta kari action lobi raktori bano asi kuki singna ngasi su ain kai ba thabak chatha base masing thingam dana asum lepte ba 3 May 2023 dagi ngasi yo phawda kuki singna chathare base makhal gi ain kai ba thabak kaya ma chathare ba torbung da leiriba video SDO office mai thare kangpokpi Susanpur da leiriba ha SP office mai SP de attack tori ha police station mai thadoi gari kaya ma mai thadoi makhal gini makhoina tori base SP da phuning ba mong da phuraga SP makok thugai ba asu ma kaya ma chathe ba ado hauji amuka mong ngarang numidang pung 9 makhairon tarak pada Susanpur da leiriba torbung gi SDO video office da leiriba room ama che sang yauriba room ama mai thage no honare me base kari gino kari pre plan tori ba jano kuki singna azugumba illegal immigrants ain kai ba thabak tori ba kuki sing sigi mathakta ahak pachara kar matamda pidori bano aikoi gi leiba central government amadi manipur gi hauji governor na kuki illegal immigrants sing sigi mathakta karma matamda miyeng changbi dori bano ba asuguma ain kai ba thabak chathari ba kuki sing sigi mathakta chap chaba matik chaba chera piwa bhamse si haijege Pung nipan ga makai taba adwai da Sisipur gi tuibong da sakhang da kuki sing na tuibong SDO video office ki room ama mai tharam le hairi haiba room asi relief camp gi documents sing thamba mafam ni haina thajanari mai adu matam sana muthat khibana maram oiraga asok apan di yahudre hairi Manipur da anoba lenga ama semna begi tamakta BJP gi spokesperson oriba Sandip Patra amadi general secretary Manipur da lakani haibagi pawma lai chinaw mem hauji anoba lenga ama semani haire base matani yamna kuire Manipur da hauji maru oina khwaidigi aruba se karino base mayam khanami ne seba relief camp da leiba chinaw sing magi yumda sangba asini khwaidigi maru eba wafam di chinaw mem adumakpo tanjasi da haijaning badi Manipur sida anoba lenga ama semani aina khalai base mayam na so khali bani aikoi na so Manipur sida anoba lenga ama pamjai ko adubu anoba lenga semak pa taraga so relief camp da leiba ichinaw sing sigi wakhal hana khanbi raga relief camp da leiba ichinaw sing se hana magi yom da hana yohan bi ba adugi matong da vote oigera any party oigera adugi matang da khana nei nan bi ba ado hauji central government na amadi akoi state government na lakhot pi reiba thodang khudi makta akoi ikai khumna jai adubu akoi gi aham bagi oina khoina haijaning badi relief camp da ngasi leirei ba se sahi ahum pharabani relief camp da leiba se kramaina tawge abado ahing amani tang relief camp da leiraga achawa sang singju khajitang relief camp da lekpi oba jarek pi oba relief camp da leiba se kramai tawge abado khajitang khanbi oba yum uraktra ba se ngasi sahi ahum sujala ba asigumba matang matam sida aham bada akoina pamjabadi relief camp da leiba ichinaw magi yumda yobusine akoina pamjabase ado mathang hapta da haibadi mathangi sayol sida BJP gi spokesperson amadi BJP gi general secretary lakani haina pawma phangi chinaw paw si su tamina si ko central government amadi state government gi poni hu chinjage central government amadi state government na lakhot pira thodang khuding makte akoini kai khumna jai adubu aham bagi akoina pamjabadi relief camp da leiba ichinaw sing magi yumda yohan biba asi ana haijage chinaw
ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯑꯣꯏꯅ ꯕꯤꯖꯦꯄꯤꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤ ꯑꯦꯜ ꯁꯟꯇꯣꯁ ꯃꯊꯪ ꯆꯌꯣꯜꯗ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯅ꯭ꯌꯨꯁ 18ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ MLA 15ꯒꯤ ꯇꯤꯝ ꯑꯃꯅ ꯗꯦꯜꯂꯤꯗ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯑꯃꯁꯨꯡ ꯕꯤ ꯑꯦꯜ ꯁꯟꯇꯣꯁꯀ ꯎꯅꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯅ AK ꯃꯤꯁ꯭ꯔꯥꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯥꯎꯅ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯪꯒꯁꯨ ꯃꯪꯉꯤꯌꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯪꯉꯤꯕ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣरिꯁꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯀꯨꯀꯤ CS ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯒ꯭ꯔꯨꯞ 8ꯀ ꯃꯤꯅꯤꯁꯇ꯭री ऑफ होम अफेयर्सका नुमित निनी चुपना कुकीसिंगना तालिबा सेपरेट एडमिनिस्ट्रेशन की मातांगदा खना नैनाबदुदा मिनिस्ट्री ऑफ होम अफेयर्स की माइगेदगी कुकीसिंगना तालिबा सेपरेट एडमिनिस्ट्रेशन पीबा ngamoi hana AK मिश्राना खांगन करे नुमित निनी चुपना फमीनरिबा मिफमदुदा कुकीसिंगी तोंगान ग्रुप 8 यावरिबदुगी मनुंगदा हौजिक सेंट्रल गवर्नमेंट गा सु एग्रीमेंट तौनरिबा केनो सु यावरिबनिको अदुदा कुकीसिंगना कापसनागेरा लाउसनागेरा मखोइना तालिबा सेपरेट एडमिनिस्ट्रेशन की मातांगदा खना नैनाखरे हाइरि अदुबो मिनिस्ट्री ऑफ होम अफेयर्स की माइकैदगी खंगलकपा वाफमदी हौजिक कुकीसिंगना यामना कन्ना तालिबा सेपरेट एडमिनिस्ट्रेशन की मातांगदा हौजिक सेपरेट एडमिनिस्ट्रेशन पीरोय हैना खंगनखरे हाइरि तुंगदसु पीबसु यारोय अखोइगी मरा लेजदरबा पिकलिबा आंगांग सही फो फाद्रिबा असुगुंबा आंगांग सिंगसे कुकी सिंगना तमथीना मिओत थीना ओलगा मिहात थीना हातखिबनियाबा असिता नतना 3 मे 2023 दा मरा लेजदरबा कयागी युम कै तुमना मै थाखरबनेबा कुकी सिंगना इरांग हौरकपदगी मणिपुर सिदा ngasi मचोई तारगा युमना आदा लेहौरे युम मफम मरांग खंगदना होजिक मोरेदगी तोरबुंगदगी चुसानपुरदगी कांकोकपीदगी ngasi लांजेनरुगा रिलीफ कैंप कयादा पी कंगदिरी मिकअप मिरा खोना होजिक थलिबा मतमसिदा कुकी सिंगना कपसनरगा लाउसनरगा सेपरेट एडमिनिस्ट्रेशन हाइरगा हेक्टा सेपरेट एडमिनिस्ट्रेशन फंगदराबा अदुना मिनिस्ट्री ऑफ होम अफेयर्स का नुमित निनी चुपना खना नैनारे कुकी सिंगा मखोइना तालिबा सेपरेट एडमिनिस्ट्रेशन की मातांगदा सेपरेट एडमिनिस्ट्रेशन हौजिक पीरोय हैना AK मिश्राना खंगनखरे अदुगा तुंगदसु सेपरेट एडमिनिस्ट्रेशन पीबा यारोय वाफम से कुकी ना खोइदा अखोइगी माइगैदगी तनतना मालेम पुम्मनसु असि वाफम से हाइरकनी अदो पावसे तामिनसिको Su group ki lusingba singa MICA ka UT sembagi matangda wari sanakre kukizo singi sentiment khangi adubu tokhaibe union territory sembagi matang chadri haina AK Misran fondokre suspension of operation su agreement kudek pina kraba kuki national organization KNO amasung United People Front UPF ki mihusingna Ministry of Home Affairs ka numit nini chumna wari sanakre nakalani wari sanabada kuki singi legislative assembly laiba union territory ama sembagi wafam mapung oina khanaki hairi खोलाउदगी लौखचरके द हिंदू हाइरिबा न्यूज़पेपर ड्राफ्ट अपडेट तौरप पाव अमनी नवेंबर की तांग 8 द कुकी सु ग्रुप 8 का सेंटर गु वरी सानखिबा द सेपरेट एडमिनिस्ट्रेशन याबु ngamloi हाइना द हिंदू की न्यूज़पेपर अपडेट तौबिरि दुगा अमुक यामना नुंगाइबा पाव मै चिनाव मयम चिन कुकी सिंग मिलिटरी आर्मी ना कापगा हातपा हौरे हाइरि अदुदगी कोइचेन चेनदुना लांजेनरे हाइरि अदुना कदाइदनो हाइबदा बर्मा की संगाई रीजन दा चीन कुकी सिंगी मथक्ता अटैक तौरप हौरे चीन कुकी सिंगी मथक्ता मिलिटरी आर्मी ना तानारा कापदगी चीन कुकी सिंग लांजेनादुना कोइचेन चेले हाइरे हौजिक अमुक कदोन चेनजनगी गायना तौरिबा जानो पावसे ताबदरी यामना नुंगाइरे अदो पावसे तासिको चीन कुकी सिंग मिलिटरी आर्मी ना तानारागा कापगा हातपा हौरे हाइरे करिगिनो नखोइगी नरम चत्तुना चीन कुकी सिंगदी हुजिक मथवाई यामना मांगनारे हाइरे अदुदा थवाई कन्नबा कोइचेन चेनरे हाइरे मिलिटरी आर्मी की अटैक तो मिलिटरी आर्मी की नोंमै कापथरकपा मयामदुदा चीन कुकी खांगबा ngamdaduna कोइचेन चेले हाइरे अमुक कदोन चेनहनदुरी चीन कुकी सा पावसे तारसिको मिलिटरी आर्मी ना कापगा कापखाइरागा हातोए हाइरे चीन कुकी मयाम कोइंगाउदुना कोइचेन चेले हाइरे असित नते यामना लैरी कुकी सीबगी पावसे मथंगनी खरनी आई वीडियो थांगपसु संगदेबको आई मपानदा चलुबगी अदुदा ची कुकी सिंगसे चीन कुकी दगी हौरदुना PDF दगी हौरदुना कुकी सिंगसे परेंग सीदुना लैरमिए मथंग कुकी सीबगी पावसे लैरिको मखल की मवोंगदनी कुकी सिंगना सीरिसे काम नोंमै कापथरकना हातोकपा खरा अदो मथंगी सिदी सुम पावसे तारा खंगसिको अहामबगी सिदी
Burmagi Sangai region da Chin Kuki singi mathakta military army gi attack se kamaina no haibado tar siko kapa ga hato e hairi koi tan tanara kap khai re aduda Chin Kuki me ama lanjena re hairi chelo refugee sa na thwai do kanna ba koi chen chelo so sum sidori mi ko lotpham leite noi di refugee ni na Burma Wellet Township Sangai region da leiba Chin Kuki sing military army na kapa ga hatpa haurakpadagi lanjena rakre aduga amuka yamna nungai ba paw mai chinau mayam PDF sisu group ahum mari thoi mare Kuki ni ko PDF hai base ado PDF Jolin gi PDF personal ani military army na kapa ga haikhary hai re adusu Tidim township tani hai re cinema state tani hai re mamangi pauda Chin Kuki henge gi military army na tana na kapa hatpagi paw hapkhre na ko haujiki paw sina amuk yamna nungai ba paw ni Kuki PDF ani military army na kapa ga haikhary hairi ne adusu kadai de no Tidim township hairi Tidim township ki cinema state tani hairi jam hai di khangbra tanhona ba ata do tanhona ba ata se machine ama leye ba ko adoi do gihu se hapsalena suru nairaga takpa duda makup olaga ata oiraga jam oiraga thoklakpa adumaina hauji Kuki singse PDF oigera Chin Kuki oigera oining oijagara sanu huran ba mioi begi sajat chattaba saram chatpa aduguma Kuki singse military army na ko khangedana Burma military army na khangde haujikti Kuki haiba Kuki gi Chin Kuki oigera PDF oigera mafam da jam takpa dumaina ata takpa dumaina machine da hapaga takhairi hairi ado pause tasi yamgare Kuki sibagi pause mathang ni leiri base ko ado haujik amuka muk PDF Jolin hairiba group tugi PDF ani kulen pangkhare hairi military army na kapa ga haikhary cinema state tani hairi ado cinema so sum yenguro kulen da chatlaga khangedana pause tasi Kuki na khoi nana do sengdo phando nana do yang wali Kuki amani khatang siba nate tara kun khataka nate yamgare Kuki siri se ado mathang hapake ahambada military army na PDF group amagi PDF ani kulen thabegi be pause amuk taro ko mathang mu purakhige ngairo phando pusala phamaga phajana taw Kuki sibegi pause mathang ni hapak tori base tarak babde rasna PDF Jolen gi mioi ani ngarang military army na haikhary battle of Tidim township ta maming na Kim Khan ngang and AI Chin 9 November 2025 cinema state tani haina kangai pake pun bukholaw na to aduga muka yamna nungai ba paw Kuki sibagi paw oyang wali Kuki se ngasi di Kuki sibagi paw ngatani ko makhal gi mong dani Kuki siri base yamna akan ba saraga selfie ka namaga lin nama pharaga selfie ka namuba post ka tawraga ko lindo pharaga selfie namagi matungda aduna aroiba selfie oirame lindo thongaga saruraba kaigino haibada matam koine saba thakpa phangdaduna sana pumba khara iroi pumba khara sadro leiramba Kuki singse jungle janaida asaigi tamdadi kumakpado phangdrabani na ko jungle manungda som leiraba apumma sa khara saraga ado matam kuibagi matungda linnama urbasida madi linse phareba aduga madi harau bana loirba jani matam kuibagi matungda ngasidi linnama thonga saba phangani na karigino haibada madi apumba sana pumba iroi apumba aduma mayam do sadro leirambani na ngasidi lin taka tekpa ama phangabani na lindo phabagi matungda selfie ka thagalamini haise phajabra kaina selfie ka thagalamini ba aduna aroiba selfie oire lin thongba sarubagi matungda kulen chakhare kulen da selfie number chakhare hairi Kuki na si basi sune entertain tawra si do makhal mawong dani siri base Kuki singse kharamana military army na tana raga kapkhaira ba hatpa kharamana lin thongba hek saruba aduta nate hojing amuk makhal gi asibagi pawni hapak toise Kuki gi ko ngasi di Kuki sibagi paw ngatani he Kuki sa chalo siaro puraga tharo Kuki sibagi pawse mathang hapak hidori yang wali ado hojik selfie namuba PDF to
kulen yaukhare hairine ado pawsisu tarasiko Baharmagi lalhauba PDF ama linjarubadagi laikidre hairi. PDF taruk amasu sire haire asok apan kaya man nange haire Burmagi sagang region da daisinaw mem ai haidro Kuki sibagi paw se yamna leye na ngasi Kuki na khoide suniko hairi se Kuki sibagi paw yam leye ngasi se Kuki sibase kya sugre hojiki paw da hapai se atai su leiri Kuki sibagi paw hapa khoro natraga topa paw ina hapo hairi ro ado Kuki mayam bet kamen iba haurabo bet kamen tawba haurabo ado Burmagi sagang region da PDF taruk sire PDF asokapan kayaman nange hairiye military army na Burmagi leiriba PDF ki kem singda landarakpa matamda chenmam khangdaduna kulen yaukhare hairiye PDF taruk aduga PDF kayama asokapan nange hairiye tarasiro pause yarabo Kuki na khoi ataisu hapa khoaira Kuki sibagi pause asomdana mafam da salaga refugee noina nathibong sabasu phangdraba nathibong sabagi wakhal likhange ningdana nasana su laik la su tambi bagi wakhan afaba wakhan likhange ningdana mafam da salaga landaba mige mafam sing da salaga nakhoi gi ni hekta haina bo hotna ba ado kaidoni lamsi sita ba nakhoi gi naram chatki matung ina Kuki PDF oining boy darasano Kuki singi mafam da di haiga da badi nakhoi sigini ya wali nakhoi sigini Kuki haiba Kuki sidine malem sig leibase malem lumna bani Kuki haiba Kuki sina saram chatchalakpada ngasi mafam da irang se haurai bani Kuki na mioi be wakhan khallaba Kuki na minungsi haiba minungsi se khangamba taraga di ngasi mikap mira khona thalliba asugumagi phibam se oiroi da bani ado PDF taruk sire PDF kayama so open nange ba pause taro lady atai su Kuki sibagi paw hapakhini Burmagi Zito Village Botalen Township ta Sagang region the PDF ta Lusingba Lalhuba Khargi Laifam the military army operation chathabada Lalhuba PDF ta ruk sikre Lalhuba mayam asoka pan yaukre hain kangmei paki apun bukholauna petubire Pari mom channel sibu yengbiri ba mayam puno pui kai khumna jari chinaw mem video khani thagata bada Kuki singse mafam marang khangdana lamsi siraga yamna leirame he chinaw mem haikhary video thagat pangamde thabak khara kanbadagi ko ado video khani thagat tabasiga Kuki singse lamsi sira leirambadu da ngasi di video se hapkat lage Kuki sibagi paw se tanja sega Kuki mayam su taja sanu Kuki mayam na Kuki sibagi paw hapakte aina pari mom channel gi mathakta waraura adi aina khanbadagi especially Kuki singi tamakta video se semjarak pani ko Kuki mayam ma lamsi sire refugee mayam refugee oina ta duna leire haibagi pause refugee sing de yona bagi tamakta video se lokhalak pane ba ado refugee mayam ma lamsi si bagi pause haujik su leiri ado tar si ko refugee atai su si bagi pause karma mong da siri bano aido taro he Kuki minai illegal immigrants Kuki narco terrorists Kuki na khoi se mafam marang khangda lamsi sire hairi asigi pause tar sidana Burmagi Pauk Town se Megwe region da laiba lalhauba imung taret ki yum kai military army na mai thakre lalhauba khara su hingna phakre aduga lalhauba gi nupi angang lajena rakre Sangai region Kale Town sita military na operation chathabada PDF khara tatle military army ani soki Kuki sing mai hauna saw khare separate administration piroi harakpadagi Kuki sing na yamna kanna yaning da ba phongdo khare chinaw mem noning drop pause separate administration gi matang da Ministry of Home Affairs ka khana nei naruni haina Kuki singi group taret ka Ministry of Home Affairs ka numit nini changna mifam phamina ba matamda Kuki singna kapsana ba lausana ba drama me ama tawrure adugi matungda AK Misrana Kuki singna pamiba separate administration haidi mangda mangratan ba adugumba demando phangoi haina hairapodagi Kuki singna yamna kanna yaning da ba phongdo khare hairi Kuki na jagera jaroira Kuki na yaninga ga yaw yaning draga to Kuki singi mapa pu haktaktagi mapa mapu haktaktagi nakhoina Manipura karma matamda changakhi Kuki na khoi gi haurakpham kadai dano Kuki na khoina Manipura karma matamda lakhi aduga amuk mafam du da chatlaga Ministry of Home Affairs ki mifam duga kari hairi Kuki singna maitai ningdhogi makhada leirakte kaina Kuki singna maitai ningdhogi makhada leirakte maitai ningdhogi makhada leirakte maitai gi ningdhogi macha masu ngatarina nathibong saba phangdaba matamda maitai singi makhongda changaga nathibong hingdo sagi manatro Kuki na khoibu ha
nakoi napa na pu hakta tagi nakoi se kadai de le ke napa masu masak khangda ba nakoi na nama du da napa kana nom ta hangu cho adu gumba Kuki refugee nakoi na su Ministry of Home Affairs ka famida matamda nakoi di British ki makha da le pani maite ning do ki makha da le pan na te kai na namai du ikai ba khangda ba British na nakoi bu mina na pusalak pani ne thabak suhan ge haina nakoi di mina na lakpani na mina na sum han gi ta bani ne adu isinau mem pau khra lokha chage pau se tamina si Two group ki lusingba singa MICA ka UT sembagi matangda wari sanakre Kuki zo singi sentiment khangi adubu to khaibe union territory sembagi matang chadri haina AK Misran phongdokre suspension of operations to agreement kudek pina kraba Kuki National Organization KNO amasong United People Front UPF ki mihusingna Ministry of Home Affairs ka numit ini chumna wari sanakre nakalani wari sanabada Kuki singi Legislative Assembly laiba union territory ama sembagi wapam mapung oina khanaki hairi adu yamna angakpa paw mata ga lokho chere ke ko ichinau mem paw se tabagi matungda mayam su sum khandabiu ko asibu angakpa paw natra gadi kari paw haiduri banoba da paw se tamines Koko miyaw na lup kayana sangay festival pangthok pigano hairabaso laingang na numit mga ni sumna hapta kang daibung na pangthokani hay na lautokre Manipur da thokliba sahi ani makhay faraglaba irang asina maram oiduna masama sagi mayumda hanjin mangam na relief camp sing da awaba punsi Mariel amada layriba IDP sing masama sagi mayumda hanjin rifawba sangay festival pangthok pigano haiduna Manipur gi civil society kayagi apunba lup ama oiriba koko miyamadi atay CSO sing na sangay festival pangthok pigano hay na phongdokraba matungda Manipur lengang na Shanghai Festival Stay November 13 dagi 13 fawba numit mga ni chumna Imphal gi hapta kang jaibung da pangthokani laukthokre hirama singa mari laina na Manipur lenga ki Trade Commerce and Industry gi Director Yumnam Robitana ngarang November 3 ta thokiba notification amagi matung ina hapta kang jaibung da pangthokadoriba Manipur Shanghai Festival asida stall haningba singna online gi khuthangda application pisilakpa yagani Application singado www.sangaistall.in hayengdagi hauraga November 13 fawba application thajilakpa yagani draw ichinau mem ngasi gidi video se matang se ga loisenjarage video se ga soiran yaw khebe ka le ga so ngakpi waina pari mom channel la yengbiri ba mayam puno ke famde kok non jari kanglei pak na yai fare ibudo pakhang mana yai fare